ꯆꯥꯎꯔꯞ ꯇꯧꯔꯕ ꯆꯤꯡꯆꯦꯞ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯈꯦꯛꯅ ꯂꯥꯎꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜ ꯑꯗꯨ ꯃꯌꯥꯡ ꯈꯔ ꯀꯪꯂꯞ ꯇꯧꯔꯦ, ꯑꯗꯨꯕꯨ ꯐꯖꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯅꯨꯡꯄꯥꯛ ꯀꯌꯥ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯅꯥꯛ ꯌꯦꯠ ꯑꯀꯣꯏꯕꯗ ꯄꯨꯡꯊꯟ ꯊꯟꯅ ꯂꯩꯔꯤ꯫ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯦꯀꯨ ꯂꯣꯠꯈꯤꯕꯗ ꯊꯤꯕ ꯐꯪꯒꯅꯤ ꯊꯥꯖꯗꯦ꯫ ꯂꯨꯔꯕ ꯂꯣꯛꯅꯨꯡꯒꯤ ꯂꯥꯏꯖ ꯏꯆꯦꯜ ꯑꯗꯨ ꯏꯪꯅ ꯇꯞꯅ ꯆꯦꯟꯊꯔꯤ ꯄꯤꯛꯇꯛ ꯇꯧꯔꯕ ꯌꯥꯡꯕꯤ ꯇꯨꯔꯦꯜ ꯑꯗꯨꯗ꯫ ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯤ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯅꯨꯡꯁꯥ ꯑꯃꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯄ ꯃꯑꯣꯡꯒ ꯃꯥꯜꯂꯤ꯫ ꯅꯥꯀꯟ ꯑꯣꯏꯔꯞ ꯁꯟꯗꯣꯔꯛꯈ꯭ꯔꯤꯕ ꯆꯤꯡꯌꯥ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗꯅ ꯈꯣꯡꯅꯤꯟꯕꯤ ꯂꯩꯔꯥꯡꯁꯤꯡꯅ ꯂꯩꯆꯨ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯁꯥ ꯇꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯂꯪꯕꯅ ꯏꯔꯤꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯇꯥꯎ, ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥ ꯑꯣꯏꯕꯅ ꯈꯔ ꯐꯖꯕꯗꯤ ꯋꯥꯠꯂꯦ꯫ ꯏꯁꯤꯡꯁꯨ ꯀꯪꯁꯤꯜꯂꯦ, ꯂꯩꯁꯤꯡꯁꯨ ꯅꯤꯡꯊꯤꯅ ꯁꯥꯠꯇ꯭ꯔꯦ, ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯁꯤꯁꯨ ꯑꯁꯪꯕ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ"꯫ ꯏꯔꯤꯛꯅ ꯈꯟꯖꯩ, ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯑꯁꯤ ꯌꯧꯅ ꯐꯖꯔꯕꯁꯤꯅꯗꯤ ꯌꯦꯅꯤꯡꯊꯥꯒꯤ ꯃꯇꯝ ꯑꯃꯗꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯔꯝꯒꯅꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯂꯞ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯃꯅꯥꯛꯇ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯆꯪꯂꯨꯏ꯫ ꯎꯖꯥꯎ ꯑꯗꯨ ꯃꯁꯥ ꯊꯟꯅ ꯍꯧꯏ꯫ ꯃꯅꯥ ꯄꯨꯡꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯦꯜꯂꯝꯒꯅꯤ ꯐꯖꯕꯁꯨ꯫ ꯎꯈꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ, ꯑꯗꯨꯒ "ꯏꯁꯤꯗꯤ?" ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯪꯕꯅ, "ꯏꯁꯦ ꯆꯍꯤ ꯌꯥꯝꯂꯕ ꯏꯅꯤ ꯍꯥꯏ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯅ ꯏ ꯑꯁꯤꯒꯤ ꯃꯆꯨ ꯑꯁꯦ ꯅꯣꯡꯖꯨ ꯀꯌꯥꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯥꯝꯊꯣꯛꯂꯁꯨ ꯀꯣꯛꯄ ꯀꯧꯕ ꯅꯥꯏꯗꯦ"꯫ ꯏꯔꯤꯛ ꯂꯦꯝꯕ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯂꯦꯝꯕ: "ꯗꯥ ꯃꯥꯂꯪ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯀꯩꯁꯨ ꯀꯤꯗ꯭ꯔꯣ?" ꯃꯥꯂꯪꯕ ꯅꯣꯛꯅ, "ꯀꯤꯗꯦꯗ"꯫ ꯂꯦꯝꯕꯅ, "ꯇꯥꯇꯣꯟ ꯍꯣꯏ ꯃꯄꯨꯅ ꯍꯥꯏꯕꯗꯗꯤ ꯃꯐꯝꯁꯦ ꯂꯥꯏꯐꯝꯅꯦ ꯍꯥꯏ, ꯑꯗꯨꯅ ꯅꯍꯥꯟꯈꯩ ꯃꯐꯝꯁꯤꯗ ꯆꯠꯅꯤꯡꯂꯁꯨ ꯅꯣꯡꯃꯇ ꯆꯠꯂꯨꯗꯦ, ꯆꯪꯁꯨ ꯆꯪꯂꯨꯗꯦ"꯫ ꯃꯥꯂꯪꯕ: "ꯍꯣꯏ, ꯂꯥꯏꯐꯝꯅꯤ ꯑꯔꯨꯕ, ꯑꯗꯨꯅ ꯆꯪꯕ ꯌꯥꯗꯦ"꯫ ꯅꯨꯃꯤꯠ ꯈꯖꯤꯛꯇꯪ ꯍꯥꯏꯊꯈ꯭ꯔꯕꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯅꯥꯛ ꯆꯪꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯆꯪꯏ꯫ ꯂꯦꯝꯕꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯔꯗꯨꯅ ꯃꯈꯨꯠꯇꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯥꯂꯪꯕꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯏꯔꯤꯛꯅ ꯃꯥꯅ ꯉꯁꯥꯏ ꯍꯥꯟꯅ ꯎꯈꯤꯕ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯅꯨꯡꯄꯥꯛ ꯃꯊꯛꯁꯤꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯑꯃꯗꯒꯤ ꯑꯃꯗ ꯇꯞꯅ ꯑꯗꯨꯝ ꯆꯠꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯗꯨ ꯅꯨꯡꯄꯥꯛ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯤꯊꯈꯤꯔꯝꯃꯤ꯫ ꯆꯩꯅꯥ ꯈꯪꯕ ꯑꯣꯏꯅ ꯃꯆꯤꯟꯗꯨꯅ "ꯌꯥ" ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛꯅꯗꯤ ꯀꯟꯅ ꯂꯥꯎꯔꯦ ꯈꯟꯖꯔꯤꯕ, ꯑꯗꯨꯕꯨ ꯃꯥꯂꯪꯕ ꯑꯃꯗꯤ ꯂꯦꯝꯕꯅꯗꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ꯫ "ꯍꯤꯌꯥꯏꯅꯨ, ꯑꯁꯣꯝꯒꯤ ꯏꯁꯤꯡ ꯈꯔ ꯂꯨꯔꯞ ꯇꯧꯕ ꯃꯄꯥ ꯑꯁꯣꯝꯗ ꯆꯠꯂꯨꯁꯤ"꯫ ꯃꯥꯂꯪꯕꯅ, "ꯅꯪꯕꯨ ꯆꯠꯅꯤꯡꯕ꯭ꯔꯅꯦ? ꯑꯗꯨꯗꯤ ꯅꯨꯖꯥ ꯅꯪꯒꯤ ꯅꯈꯨꯠ ꯈꯨꯖꯦꯡꯗꯣ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯄꯥꯈꯪ ꯍꯩꯅꯥꯊꯨꯡꯕꯨ ꯏꯜꯂꯛꯑꯣ"꯫ ꯍꯤꯌꯥꯏꯅꯨꯅ ꯃꯈꯨꯠꯇꯨ ꯄꯤꯔꯛꯂꯕꯗ ꯃꯊꯪꯂꯦꯟ ꯃꯍꯥꯛꯄꯨ ꯃꯤꯠꯇꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤ ꯃꯥꯟꯁꯦ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯇꯅ ꯆꯦꯠꯅ ꯑꯗꯨꯝ ꯄꯥꯏꯕꯤꯌꯨꯀꯣ"꯫ ꯃꯥꯂꯪꯕꯅ ꯈꯨꯠꯁꯝꯕꯤꯗꯨꯅ ꯍꯤꯌꯥꯏꯅꯨ ꯇꯞꯅ ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯏꯜꯂꯛꯏ꯫ ꯂꯦꯝꯖꯗꯕꯤ ꯃꯜꯂꯤꯀꯥ ꯂꯩꯔꯥꯡꯅ ꯈꯣꯏꯃꯨ ꯎꯕ ꯌꯥꯗꯕꯒꯨꯝ ꯍꯤꯌꯥꯏꯅꯨꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕ ꯄꯥꯈꯪ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯣꯏꯅ ꯆꯠꯂꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯖꯥꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯗꯨ ꯅꯨꯡꯄꯥꯛ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯄꯨꯊꯈꯤꯔꯝꯃꯤ꯫ ꯄꯥꯈꯪ ꯃꯥꯅ ꯄꯥꯈꯠꯇꯨꯅ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯊꯥꯡꯒꯠꯇꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨꯗꯒꯤ ꯃꯈꯣꯡꯗꯨ ꯁꯠꯇꯣꯛꯂꯒ ꯃꯊꯛꯇ ꯐꯝꯊꯍꯜꯂꯤ꯫ ꯃꯥꯂꯪꯕꯅ, "ꯄꯥꯈꯪ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯔꯪ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯄꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯦ ꯊꯧꯔꯥꯡꯕꯗꯤ ꯊꯧꯗꯨ ꯅꯪꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒꯦꯗꯣ"꯫ ꯃꯥꯂꯪꯕꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗ ꯍꯤꯌꯥꯏꯅꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯁꯥꯕꯤꯅ
ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩ ꯍꯧꯔꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯄꯥꯎꯁꯥꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ, ꯏꯁꯥꯕꯤ, ꯅꯅꯥꯎ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯤꯌꯦ, ꯑꯗꯨꯒ ꯊꯧꯗꯨ ꯃꯥꯒꯤ ꯃꯔꯥꯜꯁꯨ ꯅꯠꯇꯦ꯫ ꯅꯨꯖꯥ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯄꯥꯝꯃꯨ ꯅꯪꯕꯨ ꯌꯦꯡꯖꯔꯤꯉꯩ ꯃꯥꯏꯊꯛꯄꯤ ꯑꯣꯏꯗꯨꯅ ꯏꯈꯣꯡ ꯑꯁꯦ ꯄꯨꯊꯈꯤꯕꯅꯦ꯫ ꯃꯥꯂꯪꯕ ꯍꯤꯌꯥꯏꯅꯨꯒꯤ ꯌꯦꯠ ꯑꯣꯏ ꯊꯪꯕ ꯃꯈꯣꯡꯗꯨ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯏ꯫ ꯗꯥꯏꯔꯦꯛ ꯁꯣꯛꯄ꯭ꯔꯣ? ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯏꯔꯦꯛ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯃꯥꯂꯪꯕꯅ ꯅꯈꯣꯡꯁꯦ ꯄꯨꯊꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯆꯠꯅꯤꯡꯅ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯔꯦꯛ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯃꯈꯣꯡ ꯑꯗꯨ ꯁꯠꯀꯠꯂꯛꯏ꯫ ꯃꯥꯂꯪꯕꯅ ꯈꯣꯡꯅꯝꯗꯨ ꯈꯔ ꯎꯕꯥꯠꯂꯤꯅꯦ꯫ ꯏꯔꯦꯛ ꯍꯥ? ꯅꯥꯄꯤ ꯃꯅꯥ 3-4 ꯍꯦꯛꯇꯨꯅ ꯃꯥꯂꯪꯕꯅ ꯃꯈꯨꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯒ ꯏꯔꯦꯛꯀꯤ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯟꯕꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯅꯤ, ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯉꯍꯥꯛ ꯃꯐꯝꯗꯨ ꯌꯦꯡꯂꯝꯂꯕ ꯇꯨꯡ ꯊꯦꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯂꯪꯕꯅ ꯂꯦꯝꯕ, ꯅꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯦ, ꯅꯪ ꯂꯩꯍꯧꯔꯣ꯫ ꯂꯦꯝꯕꯗꯨ ꯃꯃꯤꯠꯇꯨꯅ ꯊꯣꯡꯒꯥꯜꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯋꯥꯄꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯗꯥꯃꯂꯥ, ꯑꯩ ꯅꯣꯏꯔꯣꯝꯗꯒꯤ ꯑꯗꯨꯝ ꯆꯠꯂꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯕꯤꯅꯥꯅ ꯏꯆꯥꯁꯤꯡ ꯍꯜꯂꯛꯑꯦꯗꯅ? ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯍꯪꯂꯝꯕꯅꯦ꯫ ꯂꯦꯝꯕ ꯈꯪꯍꯧꯗꯅ ꯗꯥꯃꯂꯥ, ꯏꯆꯦ ꯃꯦꯝꯆꯥ ꯑꯣꯏꯔꯖꯥꯠꯂꯣ? ꯅꯍꯥꯟꯁꯨ ꯑꯩꯉꯣꯟꯗ ꯅꯪ ꯍꯪꯉꯛꯏ꯫ ꯃꯥꯂꯪꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ, ꯀꯩꯒꯤꯅꯦ ꯍꯥꯏꯔꯝꯒꯦ? ꯕꯤꯅꯥ, ꯏꯕꯨꯡꯉꯣ ꯏꯔꯤꯛ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯈꯪꯅ ꯃꯥꯜꯂꯦ, ꯃꯁꯛ ꯈꯪꯅꯅꯤꯅ ꯂꯥꯛꯏꯅꯦ ꯍꯥꯏ꯫ ꯏꯔꯤꯛ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯈꯤ꯫ ꯃꯥꯂꯪꯕꯅ ꯂꯦꯝꯕ, ꯅꯪꯁꯨ ꯅꯌꯨꯝ ꯆꯠꯂꯣ, ꯅꯃꯥꯅ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯝꯃꯅꯤ꯫ ꯂꯦꯝꯕ ꯍꯣꯏꯗ ꯏꯔꯤꯛ, ꯆꯠꯂꯦꯀꯣ꯫ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯁꯨ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯦꯝꯕ ꯆꯍꯤ 19-18 ꯁꯨꯔꯦ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯕꯤꯗ ꯅꯨꯄꯤꯒ ꯃꯔꯤ ꯊꯝꯅꯤꯡꯗꯦ, ꯃꯁꯥꯗ ꯍꯩꯅꯗꯕ ꯍꯥꯏꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯌꯥꯝꯕ ꯃꯥꯂꯪꯕꯒ ꯂꯣꯏꯅꯔꯛꯄꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯕꯒꯤ ꯏꯍꯨꯜ ꯑꯃ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯃꯤ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯅ ꯐꯨꯝꯖꯤꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯂꯪꯕꯅ ꯆꯠꯄ ꯇꯧꯕ ꯊꯕꯛꯀ ꯄꯨꯝꯅꯃꯛꯇ ꯃꯇꯨꯡ ꯏꯟꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯩ꯫ ꯐꯣꯡꯗꯣꯛꯂꯒꯦ ꯊꯧꯔꯥꯡꯂꯨꯕ ꯀꯌꯥꯅꯤ, ꯑꯗꯨꯕꯨ ꯏꯀꯥꯏꯕꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯌꯥꯝꯕ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯐꯣꯡꯗꯣꯛꯈꯤꯗꯕ ꯀꯌꯥꯅꯤ, ꯇꯟꯖꯥ ꯀꯌꯥꯅꯤ ꯃꯥꯡꯈꯤꯕ꯫ ꯅꯣꯡꯃ ꯂꯦꯝꯕ, ꯗꯥꯃꯂꯥ, ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯃꯕꯣꯛꯁꯨ ꯆꯤꯡꯗ ꯂꯣꯏ ꯆꯠꯈꯤ꯫ ꯃꯥꯂꯪꯕ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯂꯦꯝꯕ, ꯑꯗꯣ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯃꯥꯂꯪꯕ, ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯂꯦꯝꯕ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯩ, ꯑꯗꯨꯒ ꯇꯞꯅ ꯗꯥꯃꯂꯥ, ꯅꯪ ꯅꯨꯡꯁꯤꯅꯕ ꯂꯩꯕ꯭ꯔꯣ? ꯂꯦꯝꯕꯒꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯃꯥꯂꯪꯕ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯥꯂꯪꯕ, ꯁꯤꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯒꯦ ꯍꯥꯏꯁꯦ? ꯂꯦꯝꯕ, ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ꯫ ꯑꯩꯅ ꯍꯪꯉꯤꯁꯦ ꯍꯥꯟꯅ ꯈꯨꯝꯃꯨ꯫ ꯃꯥꯂꯪꯕ ꯊꯋꯥꯏ ꯁꯠꯁꯥꯗꯅ ꯂꯩꯇꯦꯗ꯫ ꯂꯦꯝꯕ, ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯏꯃꯥꯗꯁꯨ ꯃꯕꯣꯛꯇꯁꯨ ꯍꯥꯏꯗꯣꯛꯀꯅꯨꯀꯣ, ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ꯫ ꯃꯥꯂꯪꯕ, ꯍꯣꯏꯅꯦ, ꯍꯥꯏꯔꯣꯏꯅꯦ꯫ ꯂꯦꯝꯕ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, ꯎꯍꯩꯗꯨ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯁꯥꯎꯔꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯛꯂꯗꯤ ꯍꯥꯏꯗꯨꯅ꯫ ꯃꯥꯂꯪꯕ, ꯀꯩꯅꯣ ꯅꯥꯎꯕ, ꯍꯥꯏꯔꯛꯑꯣꯗꯅ꯫ ꯂꯦꯝꯕ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯒꯦ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯑꯣꯝꯗꯨꯅ ꯊꯝꯂꯤꯕ ꯊꯃꯣꯏꯒꯤ ꯋꯥꯃꯩ ꯑꯗꯨ ꯃꯄꯥꯜ ꯊꯣꯡꯅ ꯀꯥꯝꯊꯣꯔꯛꯏ꯫ ꯃꯃꯤꯠ ꯆꯩꯖꯦꯠ ꯎꯏꯁꯤꯜꯂꯒ ꯂꯦꯝꯕꯅ ꯗꯥꯃꯂꯥ, ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯪꯒꯤ ꯁꯛꯇꯝ ꯂꯥꯜꯂꯛꯄ ꯀꯨꯏꯔꯦ, ꯅꯅꯥꯎ ꯈꯥꯡꯕ ꯋꯥꯔꯦ꯫ ꯑꯐꯕꯇ ꯀꯔꯤꯅꯣ ꯈꯟꯗ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯁꯨ ꯊꯤꯗꯅ ꯉꯁꯤꯗꯤ ꯅꯐꯝꯗ ꯗꯗꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯗꯗꯥꯅ ꯁꯥꯎꯕꯤꯕꯁꯨ ꯇꯧꯕꯤꯅꯨ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯗꯕꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯂꯦꯝꯕ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯔꯤ꯫ ꯇꯁꯦꯡꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫
ꯑꯉꯥꯡꯕ ꯒꯨꯂꯥꯞꯅ ꯄꯣꯝꯁꯥꯠꯅꯔꯤꯉꯩꯒꯤ ꯃꯇꯥꯡꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯃꯥꯂꯪꯕ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯍꯥꯏꯐꯦꯠ ꯅꯣꯛꯊꯣꯔꯛꯏ꯫ ꯇꯁꯦꯡꯅ ꯃꯥꯂꯪꯕꯅ ꯁꯥꯎꯕ ꯂꯦꯝꯕ ꯑꯃꯨꯛꯇꯐꯥꯎ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯉꯁꯤꯁꯨ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯅꯣꯛꯂꯛꯏ꯫ ꯃꯥꯂꯪꯕ, ꯂꯦꯝꯕ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯂꯦꯝꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯌꯦꯡꯁꯨ ꯌꯦꯡꯈꯠꯂꯨꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯃꯥꯂꯪꯕ, ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯁꯥꯒꯩ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯥꯅꯤ ꯍꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯜꯂꯤꯕꯅꯤ꯫ ꯅꯪ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯀꯩꯁꯨ ꯈꯪꯗꯕꯒꯤ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯑꯩ ꯉꯁꯤꯁꯨ ꯅꯨꯡꯁꯤꯕꯕꯨ ꯇꯨꯡꯑꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯐꯝꯗ ꯅꯨꯡꯁꯤꯕꯁꯨ, ꯀꯜꯂꯛꯄꯁꯨ, ꯈꯝꯍꯟꯕꯁꯨ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯑꯃꯨꯛ ꯅꯣꯛꯂꯞ ꯇꯧꯅ, ꯅꯪꯕꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯅꯌꯥꯝꯕꯗ ꯑꯗꯨꯝꯅ ꯈꯜꯂꯨꯔꯤꯕꯅꯣꯅꯦ? ꯂꯦꯝꯕ ꯇꯞꯂꯞ, ꯗꯥ ꯃꯥꯂꯪ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯃꯥꯂꯪꯕ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯪꯍꯟ ꯍꯟꯖꯤꯜꯂꯒ, ꯃꯗꯨꯒꯤ ꯋꯥꯗꯨ ꯑꯩꯅ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯦꯝꯕ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯁꯦ? ꯃꯥꯂꯪꯕꯅ, ꯑꯩ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯈꯔ ꯍꯥꯏꯒꯦꯁꯦ꯫ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯨꯄꯥ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕ, ꯅꯨꯄꯤ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯂꯩꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯊꯤ ꯐꯣꯡꯅꯔꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯁꯦ ꯊꯃꯣꯏꯒꯤ ꯏꯍꯨꯜꯅꯤ꯫ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯗꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯂꯩꯃꯤꯟꯅꯕ, ꯆꯥꯃꯤꯟꯅꯕ ꯑꯁꯤꯅꯆꯤꯡꯕꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨ ꯍꯨꯟꯈꯤꯕꯁꯨ ꯀꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯆꯤꯜ ꯃꯧꯄꯥ ꯑꯃꯗꯧꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯀꯥꯎꯔꯣ꯫ ꯀꯔꯝꯕ ꯅꯥꯔꯣꯜꯗ, ꯀꯔꯝꯕ ꯇꯥꯟꯖꯥꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯐꯠꯇꯕ ꯑꯗꯨꯕꯨ ꯈꯜꯂꯨꯔꯤꯅꯣ? ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ꯫ ꯉꯁꯤꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯈꯟꯒꯅꯨ꯫ ꯂꯦꯝꯕ ꯃꯨꯟꯅ ꯇꯥꯏ꯫ ꯃꯄꯤꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯪꯕꯅ, ꯂꯦꯝꯕ, ꯇꯧꯍꯣꯏꯗꯦꯁꯦ, ꯀꯔꯤꯒꯤ ꯄꯤꯅꯣ ꯅꯪꯅ ꯇꯥꯔꯤꯗꯨꯕꯣ? ꯑꯉꯥꯎꯕꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯂꯦꯝꯕꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯂꯦꯝꯕ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯆꯤꯟꯗꯒꯤ ꯇꯞꯅ, ꯗꯥ ꯃꯥꯂꯪ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯃꯥꯂꯪꯕ, ꯍꯣꯏꯁꯦ, ꯐꯔꯦꯁꯦ꯫ ꯗꯗꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯪ ꯁꯤꯒꯤ ꯋꯥꯁꯦ ꯃꯃꯥ ꯍꯣꯏ, ꯃꯕꯣꯛ ꯍꯣꯏꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯂꯦꯝꯕ, ꯀꯩ ꯋꯥꯅꯣ? ꯃꯥꯂꯪꯕ, ꯑꯩꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯦꯝꯕ, ꯀꯅꯥꯒꯨꯝꯕ ꯍꯥꯏꯗꯤ ꯅꯨꯄꯥꯔꯣ? ꯃꯥꯂꯪꯕ, ꯂꯦꯝꯕ, ꯗꯥ ꯃꯥꯂꯪ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯂꯪꯕ ꯑꯃꯗꯤ ꯏꯔꯤꯛ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯔꯤꯛꯅ, ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯅꯝ ꯑꯍꯥ ꯆꯨꯕ, ꯑꯃꯨꯛ ꯑꯃꯨꯛ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯈꯪꯖꯗꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯇꯁꯦꯡꯅ ꯎꯔꯛꯄ, ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨꯞ ꯅꯪꯁꯨ ꯑꯃꯅꯤ꯫ ꯃꯥꯂꯪꯕ ꯃꯁꯥꯗ ꯈꯔ ꯈꯖꯤꯛ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯗꯤ ꯂꯩ꯫ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯀꯥꯡꯊꯣꯛꯂꯨꯗꯦ꯫ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯊꯝꯃꯤ꯫ ꯈꯨꯗꯛꯇ ꯏꯔꯤꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯉꯤ꯫ ꯀꯩ ꯌꯦꯡꯉꯤꯅꯣ? ꯃꯥꯂꯪꯕ, ꯃꯤꯍꯨꯜ ꯌꯦꯡꯕꯅꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯥꯂꯪꯕꯅ, ꯅꯪꯅ ꯑꯩ ꯎꯈ꯭ꯔꯦ ꯍꯥꯏꯁꯦ ꯀꯗꯥꯏ ꯃꯐꯝꯗꯅꯣ? ꯏꯔꯤꯛ, ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯑꯩꯒꯤ ꯃꯪꯗ ꯇꯣꯏꯔꯞ ꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨꯁꯨ ꯆꯠꯈ꯭ꯔꯕꯒꯨꯝ ꯂꯣꯏꯅ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯒ ꯉꯁꯥꯏ ꯆꯠꯂꯨꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯁꯨ꯫ ꯃꯥꯂꯪꯕ, ꯅꯪꯕꯨ ꯎꯕꯗ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯑꯗꯨꯃꯛ ꯐꯥꯎꯔꯕꯅꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯊꯤꯖꯤꯜꯂꯤꯕꯅꯤ꯫ ꯐꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯅꯪꯒ ꯂꯣꯏꯅꯅ ꯂꯥꯏ ꯈꯨꯔꯨꯝꯁꯤ꯫ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯗꯨꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯊꯃꯣꯏꯅꯨꯡꯗ ꯃꯤꯇꯝꯂꯛꯈꯤ꯫ ꯏꯉꯧ ꯉꯧꯅ ꯂꯩꯖꯔꯝꯕ ꯊꯃꯣꯏꯗ ꯌꯦꯅꯤꯡꯊꯥ ꯍꯥꯏꯕꯗꯨ ꯂꯥꯛꯂꯔꯤ꯫ ꯆꯔꯥꯡꯅꯕ ꯋꯥꯈꯜꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯍꯧꯔꯔꯤ꯫ ꯁꯛꯈꯪꯗꯕ ꯃꯍꯥꯛꯀꯤ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯤꯠꯇꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯥꯕꯨ ꯌꯦꯡꯂꯔꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥꯂꯪꯕ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯣꯡꯉꯥꯟꯗꯧꯔꯦ ꯈꯪꯂꯦ꯫ ꯃꯃꯤꯠꯇꯨꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯤꯕ ꯏꯔꯤꯛꯄꯨ ꯌꯦꯡꯖꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯔꯤꯛꯄꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫
ꯏꯔꯤꯛ ꯏꯔꯤꯛ ꯍꯧꯒꯠꯂꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯨꯕꯗꯒꯤ ꯏꯔꯤꯛ ꯃꯃꯤꯠ ꯁꯤꯡꯂꯛꯏ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯑꯁꯥꯕꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯏꯔꯨꯖꯊꯣꯛꯃꯤꯟꯅꯔꯤ ꯃꯥꯂꯪꯕꯁꯨ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯏꯔꯤꯛꯁꯨ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯍꯜꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯇꯣꯟ ꯍꯦꯛꯄ ꯊꯣꯛꯂꯛꯏ ꯂꯥꯇꯣꯟ ꯐꯖꯕ ꯑꯃ ꯍꯦꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯍꯩ ꯂꯩ ꯈꯔ ꯈꯔ ꯍꯦꯛꯂꯒ ꯆꯦꯡ ꯈꯔ ꯈꯖꯤꯛ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯈꯔꯒ ꯇꯨꯞ ꯀꯦꯟꯗꯜꯒ ꯂꯣꯏꯅꯅ ꯑꯌꯨꯛꯀꯤ ꯂꯥꯏ ꯑꯗꯨ ꯈꯨꯔꯨꯝꯃꯤ ꯃꯥꯂꯪꯕꯅ ꯏꯔꯤꯛ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯏꯔꯤꯛ ꯇꯞꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯐꯝꯊꯩ ꯃꯥꯂꯪꯕ ꯅꯪꯒꯤ ꯁꯥꯒꯩ ꯌꯦꯛ ꯅꯃꯤꯡ ꯑꯗꯣ ꯍꯥꯏꯔꯛꯑꯣ ꯏꯔꯤꯛ ꯂꯥꯏꯔꯦꯟꯖꯝ ꯏꯔꯤꯛ ꯈꯨꯃꯟ ꯃꯥꯂꯪꯕꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯁꯦꯡꯕ ꯐꯤꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯍꯜꯂꯤ ꯏꯔꯤꯛꯇꯤ ꯉꯛꯆꯩ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯂꯪꯕ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯉꯁꯤꯗꯤ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯊꯣꯡꯒꯠꯄ ꯍꯧꯏ ꯃꯥꯂꯪꯕ ꯏꯔꯤꯛ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯏꯔꯤꯛꯁꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯔꯦ ꯆꯥꯛ ꯆꯥꯐꯝ ꯑꯗꯨ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯐꯖꯕ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯂꯒ ꯏꯔꯤꯛ ꯃꯊꯟꯇ ꯆꯥꯍꯜꯂꯤ ꯕꯤꯅꯥꯗꯤ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯊꯣꯏꯅ ꯉꯛꯂꯨꯕꯗꯤ ꯐꯥꯎꯗꯦ ꯃꯔꯝꯗꯤ ꯍꯥꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯕꯤꯅꯥ ꯏꯕꯨꯡꯉꯣ ꯍꯥꯎꯇ꯭ꯔꯕꯅꯦ ꯏꯆꯥ ꯅꯨꯄꯥꯅ ꯊꯣꯡꯕꯁꯤꯕꯣ ꯏꯔꯤꯛ ꯍꯥꯎꯏꯗ ꯏꯃꯥ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯀꯧꯇꯥ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯪ ꯑꯉꯧꯕ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯥꯂꯪꯕ ꯅꯪꯒꯤ ꯈꯨꯠꯇꯣ ꯇꯤꯡꯊꯣꯔꯛꯑꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯔꯤꯛꯁꯨ ꯇꯤꯡꯊꯣꯛꯏ ꯂꯪ ꯑꯉꯧꯕ ꯑꯗꯨꯅ ꯏꯔꯤꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯐꯖꯅ ꯁꯤꯖꯤꯟꯕꯤꯔꯤ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯥꯂꯪꯕ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯍꯩꯅꯗꯕ꯭ꯔꯅꯦ ꯏꯔꯤꯛ ꯍꯩꯅꯩꯗ ꯃꯥꯂꯪꯕ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯈꯪꯅꯤꯡꯕ ꯈꯔ ꯂꯩ ꯅꯪ ꯁꯦꯡꯅ ꯑꯗꯨꯝ ꯈꯨꯝꯃꯛꯎꯀꯣ ꯏꯔꯤꯛ ꯍꯣꯏ ꯃꯥꯂꯪꯕ ꯅꯪꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏꯒꯤ ꯋꯥꯔꯤ ꯂꯤꯕ꯭ꯔꯥ ꯏꯔꯤꯛ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯀꯩꯁꯨ ꯈꯨꯝꯗꯦ ꯃꯥꯂꯪꯕ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯏꯔꯤꯛ ꯑꯩꯅ ꯏꯄꯨ ꯏꯄꯨ ꯍꯥꯏꯅ ꯀꯧꯖꯕ ꯑꯣꯖꯥ ꯑꯃ ꯂꯩ ꯃꯥꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯊꯣꯛꯅꯗꯦꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯌꯨꯝꯗꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯝ ꯂꯤꯗꯨꯅ ꯇꯥꯛꯄꯤ ꯃꯥꯂꯪꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯎꯕꯗ ꯅꯪꯅ ꯀꯅꯥ ꯃꯥꯜꯂꯦ ꯏꯔꯤꯛ ꯑꯩꯅ ꯎꯈ꯭ꯔꯕ ꯃꯤ ꯑꯃꯗꯤ ꯑꯗꯨ ꯃꯥꯜꯂꯦ ꯃꯥꯂꯪꯕ ꯅꯪꯒꯤ ꯅꯃꯪ ꯅꯍꯥꯗ ꯎꯈꯤꯕ ꯃꯐꯝ ꯁꯛꯇꯝ ꯈꯔꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯤꯁꯦ ꯏꯔꯤꯛ ꯃꯥꯅꯦ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯃꯐꯝ ꯑꯁꯤꯁꯨ ꯏꯄꯨꯅ ꯇꯥꯛꯂꯛꯄꯅꯤ ꯃꯥꯂꯪꯕ ꯅꯪ ꯂꯥꯏꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅꯁꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯅꯤ ꯑꯩꯅ ꯅꯪꯒꯤꯁꯨ ꯃꯇꯦꯡꯁꯨ ꯄꯥꯡꯒꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯅꯪꯒꯤ ꯅꯃꯤꯗ ꯊꯋꯥꯏ ꯑꯃꯅ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯅꯪꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯔꯤꯁꯨ ꯊꯦꯡꯅꯔꯛꯇꯕ꯭ꯔꯥ ꯏꯔꯤꯛ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯔꯗꯤ ꯊꯦꯡꯅꯔꯛꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯗꯤ ꯊꯦꯡꯅꯔꯛꯇꯦ ꯑꯗꯨꯒ ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯑꯃꯅ ꯆꯥꯏꯕꯤ ꯄꯥꯠ ꯍꯥꯏꯅ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯣ ꯃꯗꯨ ꯑꯩꯅꯗꯤ ꯊꯦꯡꯅꯔꯛꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯔꯛꯏ ꯑꯗꯨꯒ ꯈꯔ ꯈꯖꯤꯛ ꯆꯠꯂꯒ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯥꯂꯪꯕ ꯃꯗꯨ ꯄꯥꯠꯅꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯤꯠꯇ ꯑꯗꯨꯝꯅ ꯎꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯊꯦꯡꯅꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯣꯏꯕꯤ ꯂꯩꯃ ꯍꯥꯏꯅ ꯀꯧꯏ ꯃꯥꯂꯪꯕ ꯃꯥ ꯃꯁꯥꯅꯗꯤ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯔꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯂꯨꯗꯦ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯒꯦ ꯈꯜꯂꯤ ꯅꯨꯄꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯈꯔ ꯌꯥꯎꯔꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯈꯔ ꯍꯧꯅꯗꯨꯅ ꯂꯥꯡ ꯂꯥꯡ ꯇꯧꯗꯨꯅ ꯃꯥꯂꯪꯕ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯍꯥꯏꯗꯣꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯕꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ ꯏꯅꯦ
이네, 이네 비나. 의름 떠드나 레림바 비나도 미컵 털었두나 마팔로도 톨레이. 이차싱 이모싱 라이드나 정오. 레사비싱 아두 망골라 타리바 공랑이 파가두다 팜테이. 마코이 따룩니. 누피 에마나. 이네, 나말랑 회레 키브로. 비나. 레예. 아이 콩토롭게고. 이몽나 정두나 말랑 마부 꼭토이. Malang matap ng tolai. Nupi mana. Hanagdi ako'y damalang mase sa kayang pasatome ko. Nupi mana mama nabi tuta yung naga tap na hari. Kayo nang bo, ngawar bo. Malang ba? Kay lerge, nako'y mayam lak bo. Nupi mana. Noy da bakang malay hay. Masaing malak pa ni. Malang ba masama handa hay nadaba na lori. Adubu karibu hairuni. Upay laiti. Tap na imong lom na janglagtuna. Malang ba? Iri, mapal da ngarang la ami hamali sabi singa. Nang unan nga among lahawri. Among tathok si. Iri tawfam khangdi. Talahay basta ngamda ikay malang mana mang thaduna thoklai. Thongzil do he kang thokpaga. Nupi singduda kirup yinglui. Aduga khanghongdana. Idin tharo.